ꯄꯥꯕꯨꯡꯒꯤ ꯐꯣꯟ ꯌꯥꯎꯕꯤꯕ꯭ꯔꯥ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯂꯩꯖꯩꯁꯦ ꯃꯌꯥꯝ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗꯅꯤ ꯄꯥꯕꯨꯡꯒꯤ ꯐꯣꯟ ꯌꯥꯎꯋꯦ ꯑꯗꯣ ꯄꯥꯕꯨꯡ ꯃꯤꯁꯀꯣꯜ ꯄꯤꯕꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅ ST ꯆꯟꯅꯅꯕ ꯀꯟꯅ ꯆꯪꯁꯟꯕꯤꯔꯤꯕ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯅ ꯃꯤꯁꯀꯣꯜ ꯄꯤꯕꯅ ꯍꯥꯏꯅꯕꯗꯣ ꯄꯥꯕꯨꯡ ꯃꯤꯁꯀꯣꯜ ꯄꯤꯕꯤꯈ꯭ꯔꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯂꯥꯎꯅꯦ ꯄꯥꯕꯨꯡꯁꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯏꯇꯩꯃ ꯃꯌꯥꯝꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ inclusion of Mitai in ST list ꯃꯌꯥꯝ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯃꯤꯁꯀꯣꯜ ꯄꯤꯅꯅꯕꯒꯤ ꯑꯦꯋꯥꯔꯅꯦꯁꯁꯨ ꯄꯤꯕꯤꯕ ꯏꯇꯩꯃꯣꯏꯅ ꯏꯇꯩꯃ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯑꯝꯇꯪ ꯀꯔꯤ ꯇꯧꯗꯣꯏꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯄꯥꯕꯨꯡꯒꯤ ꯏꯁꯥꯒꯤ ꯐꯣꯟꯁꯦ ꯁꯤꯗ ꯄꯤꯔꯤꯕ ꯅꯝꯕꯔꯁꯦ ꯑꯁꯤꯁꯤ ꯃꯤꯁꯀꯣꯜ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯄꯥꯕꯨꯡꯅ ꯃꯤꯁꯀꯣꯜ ꯄꯤꯔꯒ ꯂꯣꯏꯔꯦ ꯃꯁꯥꯅ ꯑꯗꯨ ꯄꯥꯕꯨꯡ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯅꯅꯦ ꯃꯤꯁꯀꯣꯜꯁꯤꯅ ꯃꯤ ꯂꯥꯛ ꯑꯃ ꯌꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯟꯗꯣꯏꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯟꯕ ꯍꯥꯏꯁꯦ ꯄꯥꯕꯨꯡ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯐꯪꯉꯤꯗꯅ ꯁꯦꯟꯇꯔꯗꯒꯤ ꯁꯦꯟꯊꯪ ꯀꯥꯏꯊꯔꯛꯄ ꯗꯦꯕꯂꯞꯃꯦꯟꯗ ꯂꯣꯏꯅꯃꯛ ꯊꯨꯖꯜꯂꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯄꯥꯕꯨꯡ ꯈꯨꯗꯣꯡꯆꯥꯕꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯂꯣꯏ ꯄꯜꯂꯔꯣꯏꯁꯦ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯑꯗꯨꯗꯒꯤ ꯐꯣꯟꯗꯨꯗꯒꯤ ꯃꯤꯁꯀꯣꯜ ꯑꯝꯇꯪ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯩꯖꯗꯕꯁꯤꯡꯁꯤꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯕ ꯃꯇꯦꯡ ꯇꯧꯕꯤꯕ ꯆꯪꯉꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯏꯃꯥ ꯏꯕꯦꯜ ꯏꯇꯩꯃꯁꯤꯡꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯃꯤꯟꯅꯁꯤ 8732042511 ꯁꯤꯗꯅꯤ ꯑꯩꯈꯣꯏ ꯀꯣꯜ ꯇꯧꯒꯗꯣꯏꯁꯦ ꯄꯩꯁꯥ ꯂꯧꯔꯣꯏ ꯄꯥꯕꯨꯡ ꯄꯩꯁꯥ ꯂꯧꯔꯣꯏ ꯅꯠꯇꯦ ꯅꯣꯂꯦꯖ ꯏꯃꯥ ꯏꯕꯦꯟꯈꯩ ꯇꯧꯒꯦ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕꯩ ꯗꯣꯅꯦꯁꯟ ꯂꯧꯗꯣꯏꯅꯣ 8732042511 ꯌꯥꯔꯦꯀꯣ ꯆꯠꯂꯦꯀꯣ ꯃꯇꯣꯝ ꯀꯛꯈ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯁꯤ ꯈꯛꯇꯅꯦ ꯄꯩꯁꯥ ꯂꯧꯗꯦꯀꯣ ꯑꯗꯣ ꯏꯇꯩ ꯃꯣꯏꯁꯤꯁꯨ ꯄꯩꯁꯥꯒꯤꯗꯃꯛꯇ ꯅꯠꯇꯦ ꯚꯣꯂꯨꯟꯇꯤꯌꯔꯅꯤ ꯄꯩꯁꯥ ꯑꯝꯇ ꯂꯧꯗꯦꯕ ꯍꯣꯏ ꯄꯥꯕꯨꯡ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯋꯤ ꯃꯤꯡꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯄꯥꯕꯨꯡꯒꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡ ꯃꯌꯥꯝꯗꯁꯨ ꯍꯥꯏꯕꯤꯌꯨꯀꯣ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯃꯤꯁꯀꯣꯜ ꯑꯝꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯈꯪꯗꯕꯁꯤꯡꯗꯁꯨ ꯈꯪꯍꯟꯕꯤꯌꯨꯕ ꯁꯤꯗ ꯑꯗꯨꯝ ꯗꯥꯏꯜꯗ ꯌꯥꯎꯔꯕꯅꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯏ ꯐꯔꯦ ꯄꯥꯕꯨꯡ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯒꯤ ꯃꯥꯏꯕꯦꯜꯁꯤꯡꯅ ꯌꯥꯏ ꯐꯔꯦ